Puwariga sagonana laklaba masana kaya ngasigi mirolna thawoidabana tapna mangsilakliba asi kalhaunaba lengak amadi miyam puna honaminasi haina Student Union of 𝗙𝗪𝗏 suki President 𝗦𝗧𝗏 𝗙𝗏𝗡𝗏 ngaki pukning chingsilakli wafam asi ngasi MU gi Dr. Kamal Indoor Stadium da inat ki masana yokhache haiba hiramda sukna chahi khudingi leptana chatharakpa competition ki saruk ama oina All Manipur Mukna Association ga khutsamnana numit nini chupna chathagadaba ꯀꯪꯂꯩ ꯃꯨꯛꯅꯥ ꯆꯥꯡꯌꯦꯡꯅꯕ 2024 ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ MU Physical Education and Sport Science ki Head of Department Professor 𝗚𝗏𝗏 Shuki President 𝗚 𝗛𝗏ꯀꯨꯃꯥꯔ amadi Shuki Advisor 𝗚 ꯖꯌꯟꯇꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ 𝗚 𝗛𝗏ꯀꯨꯃꯥꯔꯅ ꯍꯥꯏ ꯃꯩꯍꯧꯔꯣꯜꯗꯒꯤ ꯁꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯃꯁꯥꯟꯅꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯀꯥꯡꯅ ꯆꯤꯡꯕ ꯃꯁꯥꯟꯅ ꯀꯌꯥ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯀꯥꯎꯅꯔꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ ꯃꯁꯤꯃꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯁꯥꯟꯅꯁꯤꯡ ꯑꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯃꯁꯥꯟꯅ ꯀꯌꯥꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯁꯥꯟꯅꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯛꯆꯥꯡ ꯐꯅ ꯊꯝꯕ ꯈꯛꯇ ꯅꯠꯇꯅ ꯁꯔꯤꯛ ꯁꯔꯥꯠ ꯍꯩꯍꯟꯕꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯥꯡꯈꯤꯒꯗꯧꯔꯕ ꯃꯁꯥꯟꯅꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯪꯍꯟꯗꯨꯅ ꯌꯣꯛꯈꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ngasigi ꯆꯥꯡꯗꯝꯅꯕ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯃꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯃꯥꯡꯈꯤꯒꯗꯧꯔꯕ ꯃꯁꯥꯟꯅꯁꯤꯡ ꯑꯁꯤ ꯀꯟꯍꯧꯁꯤ ꯆꯥꯡꯌꯦꯡꯅꯕ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ under 60 kg ꯒꯤ ꯀꯦꯇꯦꯒꯣꯔꯤꯗ ꯃꯍꯩꯔꯣꯏ 100 ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕ 60 kg ꯒꯤꯗ ꯃꯍꯩꯔꯣꯏ 73 ꯄꯨꯟꯅ ꯃꯍꯩꯔꯣꯏ 100 ꯒ ngakpigani mahiroi 48 punna mahiroi 100 ga 48 na saruk yakhi inat ki masana singno yo chi ha ba ni ko lo da si ngai mu asang ing na ba thaina ton so inat ki adui ngai ni sagun na la sana si ai mai ka tagi oi ba ken level gi oi ko chang ing na ki thora mang si Manipur University bi Kamal Indoor Stadium ko to sakni kan pantuk sari bamuna si ai ka tagi oi ba category ni na red category 60 makha ni kai cara kanda jadi beli untuk sekali. Kalau waktu cari mengenasi kui wakalonda, mengenai kami sih waktu cari si, ini kan tadi waktu cari barang sih dari kalau memang itu sih nggak sih lah. Tidak kaitan dengan sama penting mau kami itu biar sih untuk kami dalam hari profesional seperti